Scotland ambush matungda Naga amadi Kuki anigi marakta muknabagi sang wangkhalakli ngarangi ambush matungda Kukising na Nagaland dagi lakpa Naga macha ama yauna Naga gi miyoi kun rom phajinduna thamkhre aduga madugi paukhum oina Naga singna sutongan tongan mafam dagi Kuki purup ki miyoi kunthra rom phajinkhre security force singi maikai dagi phajinkiba mi sing rescue tauna batongan tongan mafam da operation tauba amadi purup anigi CSO singi lusingba singa wari sanabagi thabuk kana sathari hairi Nuane district ke jawjangte ki ambush ta sokiba Naga ani adu ngarang numidang atheng bada sija hospital da puraktuna leyeng ba hokre Houjik sija hospital da tongan ba ambush ta soklaba Naga ani amadi thadau Kuki ahum leyengli thadau Kuki ahum gi haksang pibam stable oire adubu Naga gi mi ani adu ngasi operation tawgani makoi ani gi manungda amana ICU da leiri hairi Surasanpur da leiramba Naga mahiroi sing Central Force sing na lautok laga safe koi mafam da thamkraba matung da Naga area da leiramba Kuki mahiroi kaya so Central Force sing na lautok tuna safe koi mafam da thamba haukre hairi So militant sing na operational zone oina sizinaba mafam ni TCI ngasi ayu Kangpokpi district ke New Koithilman BPS na konba mafam amada ambush tawraktuna thadau furuf ki church luchingba ahum hatkiba amasung atopa mari buna sohanbagi thaudokpu thadau community international na akanba mawngda yaningdaba phongdorakpaga loinana Thodo adu church ki luching masing asina Surasanpur ki Kangpokpi tamna halakpada Kuki su militant sing na operational zone oina sizinnarakpa baitum amasung Jangnong phai khul ani gi marakta thokibani haina phongdoragli leikidraba Reverend B Setlau asi Thadau Baptist Association India gi president oibigi mathakta Manipur Baptist Convention gi tam anirak General Secretary oirakrabani hairi Manipur dang asi fawbada thengkhang ahumlakta thokiba furup masel gilanda Thadau furuf ki miyoi sing hanjin victim oiragli haina so phongdoragli Bengaluru da yum manung da e-scooter pokhaibada auto driver Sikre Bengaluru gi Murphy Town area da leiba maha ki yum manung da charge tawringai da electric two-wheeler ama pokairakibada miyoi ama sikre miyoi adu masagi chei humpugamanga suraba Lord Nathan kawi Murphy Town hala suruda laiba miyoi amani mahak city adu da auto driver ama oina thabak tawi me taraga mathoi gi numidang pung 12 rom tabada imung aduna tumba chatkidringai gi mamangda yum adugi manungda electric two-wheeler adu charging gi damak thamlamkhibani me taraga nithoi gi pung ahum lom tabada yum adugi manungda gari adu pokairaki amasung maduna maram oiduna mai chalakibada yum adu Chakibani, Matamadda Manunga Tumduna Lakiba Nathan Maina Chaktuna Tina Soki, Laikana Nabakudakta Hospital Pukatki Adubusi Kre Hana Police na Haiki. Laingang na sana amasung lupagi import duty chada taruk tagi taraga mga da hengarhan kre. West Asia da thokliba lana laibasa ki summit londa chaitheng piduna foreign exchange job sing da akan ba pressure pirak libasi dagi ngakthok na bagi pandam da PM Modi na miyam da chahi amarom sana laibiganu haina appeal tawkhruba matung center lainga na sana amasung lupa da lauba import duty chada taruk oirambadagi chada taraga manga da hengar hankre center lainga ki khongthang asina thuba matam da sana amasung lupa gi mamal amuka su hengar halak lagani hari India asi malem gi ani suba khwaidagi chawba sana gi consumer ni amasung malem gi khwaidagi chawba lupa gi consumer oiraba laibak ni sana amasung lupa gi demand sing asi ayamana atopa laibak tagi pusilaktuna supply walhandana ba honaduna lakibani center laingang na sana amasung lupa gi import duty hengar hankibasina mamal yamba polam sing asibu miyamna leiba handahalagani haibigi thajaba leiri panba yabadi sana amasung lupa gi mamal si West Asia da tholiba US Israel amasung Iran gi lan asina maram oiraga chahi ase gi February thada khangwang wangkhalakibani masigi sumathakta hokiba senba chahi da India gi equity market da sell thadaba investor sing gi sandong ikan kanadabadagi investor sing na sana leibigi changsu hengalakibani Modi gi convoy gi gari masing sumna gi anida hanthakre BJP gi luchingba kaya so PM gi tunginkre PM Modi na laibang miyam da thawlik na sizinnabi yu haina appeal tawkraba matung asi Prime Minister gi convoy gi gari sumna gi masing ani khak chatkibagi video ama viral oirakre Laiba asida BBIP singna chathok chasen tawbada yamlaba gari sizinnabagi channabi ama lairi adubo West Asia da thokliba lana sina thaw amasung energy gi oiba awat pamayok na halakpadagi PM Modi na miyamda Thao gas na chingba likna sizinnabi haina appeal tawkhibani Special Protection Group SPG gi protocol makhada chathok chasen tawbagi mathau taba security arrangement sing sin langlabasu Modi gi convoy gi gari masing handhalakibasi mahangna miyamda appeal tawkhibasing aduga paring amada chatpa oigani hari Modi khakta natana Home Minister Amit Shah gi convoy su subnagi SUV gari anida hanthakre tongan ba ministry amasung lainga ki department sing da sulakadoriba Numit kharani asida BBIP chathok chasen gi convoy gi gari masing hanthana ba amasung yariba makai online gi khuthang da mifam na chingba pangthok na ba khongthang lakholakadori hari
PM Modi amasung Home Minister Amit Shahgi tunginduna Assamgi CM Himanta Biswasu mahaki convoy gari masing hantihalagani haina phongdorakhibaga loinana lakadoriba tha taru asida Assam leingakki chading hantahanaba amasung leingakna sizinnagadaba polamsingbu atopa leibaktagi pusilaktanaba khongthang lokhatkani lawkhalagani masida natana lakadoriba tha taru asida leingakki department singna physical seminar amasung workshop sing pangthoklaroi haina lauthurakre Maharashtragi Devendra Fadnavis na luchingba BJP gi lenga na su minister singi khudaki oiba business natana lenga ki aircraft tongduna chatpagi khudong chaba leiroi masi su chief minister Devendra Fadnavis ki aya balaugadabani haiki Delhi gi CM Rekha Gupta na social media da thagatpa post minister sing amadi Delhi lenga ki official sing na yariba makai public transport sajinna bohonabiu canboy oina chatkadaba tarabaso gari masing hantahalagani haina phongdokhi UP gi CM Yogi Adityanath na state lenga ki minister amasung official sigi convoy gi gari masing hanadagi chada yangkai hantagadabani haina direction pikre Gujarat su CM Bhupendra Patel gi convoy gi gari sumnagi ahumda hantakhibaga loinana state asigi health minister amasung labor minister Scott gari sig yaudana chatpa hokre haidi choirak sida Madhya Pradesh amasung Bihar gi BJP luchingba singna pada convoy gi gari masing yangkai gi mathakta sizinnakhibagi video viral oiraktuna miyamna yaningdaba phongdokpaga loinana PM gi appeal asi makoidi manada haptrabra hangnarakhraba matungda hariba state ani asigi manungda Madhya Pradesh ki oinadi lega ki maikaidagi direction piduna convoy gi gari masing hanthayannaba khongthang lokhalakre adubo Bihar gi di Houjik fawbi oina siguma khongthang lokhalakpagi paw leitri NEET UG 2026 की पेपर लीक ओइबगी वाथोक लुपा लाख 30 दा पेपर लेरंबा BJP की लुचिंगबा दिनेश बिवाल अमसुंग मनाव नुपा CBI दा सिनख्रे नेशनल टेस्टिंग एजेंसी NTA ना सिंदुना लेबा सिगी मनुंग अमसुंग मपान लेबा महेरोई लाख 19 हेनबना सरुक यादुना सेंटर 5,930 दा था सिगी अहुम दा पांगथोकिबा NEET UG 2026 के एग्जामिनेशन की क्वेश्चन पेपर लीक ओइखिबा थौदोकी केस कमरी लेनना राजस्थान की जमवा मगरदगी संगनायरबा BJP की लुचिंगबा दिनेश बिवाल अमसुंग मा की मनानुपा मंगीलाल बिवाल CBI दा सिनख्रे वाथो असिगा मरी लेनना मखोय अनि अहानबदा राजस्थान पुलिस की स्पेशल ऑपरेशन ग्रुप SOG ना फागतुना मखोय की कस्टडी दा थमखिबनी वाथो असि चाउथोरकपदगी केस असि सेंट्रल ब्यूरो ऑफ इन्वेस्टिगेशन CBI दा खुसिन नबदगी मखोय अनिबु राजस्थान पुलिस ना एजेंसी असिदा सिनखिबनी हाइरी वाथो असिगी मतांगदा हुजिक फावबदा चथरकपा इन्वेस्टिगेशन दगी खंगबा ngamlaba singi manungda BJP की लुचिंगबा दिनेश बिवाल नमा की मनावनुपा मंगीलाल बिवाल गा खुसमनदुना एग्जामिनेशन असिगी क्वेश्चन पेपर बुलुपा लाख 30 पीदुना लेखिबनी हाइरी मचिन मनावना क्वेश्चन पेपर सिंग असि मेडिकल एंट्रेंस एग्जामिनेशन असिगी दमक थौरांग तौरगलिबा मखोयगी अंगांग सिंगी दमक लेखिबनी क्वेश्चन पेपर सिंग असि फंगलबा मतुंगदा मखोयगी अंगांग सिंगदा खुसिनबगा लोइनना मसि लेबदा चंखिबा सल सिंग हंजिनबा अमसुंग सेंडोंग तानबगी दमक अतोपा महेरोई सिंग अमसुंग एग्जामिनेशन असिदा कैंडिडेट ओइगदबा सिंगी ममा मपा सिंगदा योनथोकपा हौरकपनी हाइबा खंगबा ngamle हाइरी थौदोकसिदा चेनरिबा BJP के लुचिंगबा असि राजस्थान की जयपुर डिस्ट्रिक्ट की गमवा रामगढ़ असेंबली कंस्टिट्युएंसी दगिनी महाक पार्टी असि की थबक थौरम सिंगदा सरुक यारखिबा खतन दना तोंगान तोंगानबा BJP की थौरम सिंग सिललांगबगी थौदांग लौरखिबा लीडरनी महाक BJP युवा मोर्चा की थबक थौरम सिंगसु पांगथुरखिबगा लोइनना मतम खरगी ममांगदा युवा मोर्चा असिदा मिनिस्टर लेवल की थाकता फम पुरमखिबा मियोइनी हाइरी ममांग थागी 19 BJP की नेशनल प्रेसिडेंट नितिन नवीनना राजस्थान की जयपुर लाखिबा खोंगचत अमदसु महांगना मफम असिगी तोंगान तोंगानबा एरिया सिंगदा वेलकम की होर्डिंग सिंग थौरांग तौदुना थमखिबा मियोइनी हाइरी ईरान की IRGC दा कनाना फाइनेंस तौवी हाइबा लिखुल ताकपा ngambada $15 मिलियन मना ओइना पीगनी हाइना US स्टेट डिपार्टमेंट लाउथोक्रे US amadi Iran की मरकता कन्फ्लिक्ट थोलिंगै नारोंदा Iran की इस्लामिक रिवोल्यूशनरी गार्ड कोर्प्स IRGC ना कांगलोन काइना कनाना फाइनेंस तौबगी हाइबा लिखुन ताकपा ngamba दा US की डिपार्टमेंट ऑफ स्टेट ना मना ओइदुना $15 मिलियन पीगनी हाइना लाउथोक्रे US लेंगाकना नौना पाइखलकलिबा खोंगथांग असि US ना Iran की मरकता हानादगी हौदुना तोगान तोगानबा सैंक्शन तौदुना लाखिबदुगी मथकता Iran ना पुथोकलिबा थाउ नारोंदा अतोपा लेबाक सिंगदा योंदुना फंगलिबा यामलबा सेनफम अदु थिंगजिनुना IRGC की मपांगल सोंथानबा लौखलकपा खोंगथांग अमा ओइगनी हाइरी US के डिपार्टमेंट ऑफ स्टेट की स्पोक्सपर्सन थॉमस ना फोंगदोखिबदा US ना Iran की मथकता लौखलकलिबा खोंगथांग असि प्रेसिडेंट डोनाल्ड ट्रम्प ना इकोनॉमिक फ्यूरी हाइना
ꯃꯤꯡꯊꯣꯟꯗꯨꯅ ꯇꯦꯔꯣꯔꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯐꯥꯏꯅꯥꯟꯁ ꯇꯧꯔꯤꯕꯁꯤꯡꯒꯤ ꯂꯝꯕꯤ ꯀꯛꯊꯠꯅꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯞꯁ (IRGC) ꯑꯃꯗꯤ IRGCꯒꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯆ ꯀꯌꯥꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯀꯌꯥ ꯅꯥꯔꯣꯜꯗ ꯄꯤꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯍꯜꯂꯕꯗꯤ IRGCꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯀꯅꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ-ꯇꯞꯄ ꯄꯨꯔꯛꯅꯕ ꯌꯨꯑꯦꯁ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯦꯟꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯇꯦꯠꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ IRGCꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯊꯥꯎ ꯌꯣꯟꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯁꯤꯗ IRGCꯒꯤ ꯁꯌꯤꯗ ꯄꯨꯔꯖꯥꯐꯥꯔꯤ ꯑꯣꯏꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯍꯨꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯀꯅꯥꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯨꯑꯦꯁꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ IRGCꯅ ꯑꯥꯏꯟ ꯀꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯦꯅꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯈꯣꯝꯒꯠꯇꯨꯅ ꯄ꯭ꯔꯣꯛꯁꯤ ꯒ꯭ꯔꯨꯞ ꯀꯌꯥ ꯁꯦꯝꯒꯠꯄꯗ ꯅꯠꯇꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥ ꯆꯠꯊꯕ ꯑꯁꯤꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯥꯟ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ-ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯃꯍꯨꯠ ꯇꯦꯔꯣꯔꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯂꯩꯕꯗ ꯑꯣꯏꯅ ꯑꯥꯏꯟ ꯀꯥꯏꯅ ꯐꯟꯗꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯌꯨꯑꯦꯁꯅ ꯏꯔꯥꯟ ꯂꯩꯉꯥꯛꯄꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ $15 ꯃꯤꯂꯤꯌꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤ IRGC ꯑꯃꯗꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯣꯏꯔꯤꯕ IRGC ꯀꯨꯗ ꯐꯣꯔꯁꯀꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗ ꯑꯀꯥꯏꯕ ꯄꯤꯗꯨꯅ IRGCꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯆꯠꯊꯔꯤꯕ ꯑꯍꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫